ꯀꯔꯝꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯅꯥꯕꯒꯦ? ꯃꯤ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯂꯣꯛ ꯈꯨꯕ ꯃꯇꯝꯗ ꯑꯣꯏꯔꯤꯕ ꯃꯑꯣꯡ, ꯑꯅꯥꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯍꯛꯆꯥꯡꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯗ꯭ꯔꯣꯞꯂꯦꯠꯁꯤꯡ ꯀꯥꯝꯊꯣꯔꯛꯏ꯫ ꯅꯛꯅꯔꯨꯕ ꯁꯝꯅꯔꯨꯕ ꯑꯃꯗꯤ ꯗ꯭ꯔꯣꯞꯂꯦꯠꯁꯤꯡ ꯊꯦꯡꯅꯕ ꯃꯤ ꯑꯗꯨꯒꯤ ꯃꯤꯠ, ꯅꯥꯇꯣꯟ, ꯆꯤꯟꯗ ꯂꯥꯟꯁꯤꯜꯂꯛꯏ꯫ ꯃꯁꯤꯗ ꯑꯅꯧꯕ ꯚꯥꯏꯔꯁ ꯑꯃ ꯄꯣꯛꯇ꯭ꯔꯤꯉꯩꯗ ꯂꯩꯅꯥ ꯑꯁꯤꯅ ꯌꯥꯝꯅ ꯌꯥꯡꯅ ꯅꯥꯍꯟꯗꯦ꯫ ꯃꯁꯤꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯅꯥ ꯑꯁꯤ ꯂꯩ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯦ꯫ ꯅꯥꯇꯣꯟ ꯑꯃꯗꯤ ꯈꯧꯔꯤꯒꯤ ꯅ꯭ꯌꯨꯇ꯭ꯔꯣꯁꯦꯜꯁꯤꯡꯗ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯇꯤꯟꯒꯤ ꯃꯇꯦꯡꯅ ꯃꯊꯪ ꯁꯟꯗꯣꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯁꯤꯡ ꯂꯥꯛꯉꯝꯗ꯭ꯔꯕ ꯚꯥꯏꯔꯁ ꯀꯌꯥ ꯄꯣꯛꯂꯛꯏ꯫ ꯃꯇꯝ ꯈꯔ ꯄꯨꯡ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯚꯥꯏꯔꯁꯁꯤꯡ ꯑꯁꯤ 10,000, ꯃꯗꯨꯗꯒꯤ ꯑꯃꯨꯛ 100,000 ꯐꯥꯎꯕꯒꯤ ꯚꯥꯏꯔꯁ ꯁꯟꯗꯣꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯛꯇꯨꯅ ꯍꯛꯆꯥꯡꯒꯤ ꯃꯐꯝ ꯀꯌꯥꯗ ꯃꯁꯤꯡ ꯈꯪꯗꯅ ꯁꯟꯗꯣꯔꯛꯏ꯫ ꯁꯤꯡꯂꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯃꯊꯪ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯁꯤꯡꯂꯤꯁꯤꯡ ꯐꯨꯟꯖꯤꯟꯍꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯊꯣꯛꯍꯟꯗꯨꯅ ꯅ꯭ꯌꯨꯃꯣꯅꯤꯌꯥ ꯍꯥꯏꯕꯗꯨ ꯅꯥꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯃꯁꯤꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯁꯤꯡꯗ ꯁꯣꯛꯍꯟꯗꯨꯅ ꯂꯩꯅꯥ ꯑꯁꯤ ꯃꯤꯑꯣꯏ ꯑꯗꯨꯗ ꯅꯥꯍꯜꯂꯛꯏ ꯑꯃꯗꯤ ꯂꯥꯏꯑꯣꯡ ꯀꯌꯥ ꯑꯣꯏꯍꯜꯂꯤ꯫ ꯂꯣꯛꯗꯥꯎꯟ ꯑꯁꯤꯅ ꯁꯤꯡꯒꯥꯄꯨꯔꯗ ꯈꯨꯗꯣꯡ ꯀꯌꯥꯃꯔꯨꯝ ꯆꯥꯍꯟꯗ꯭ꯔꯦ꯫ ꯁꯨꯡꯗꯣꯛꯇ꯭ꯔꯤꯕ ꯊꯥꯎꯒꯤ ꯃꯃꯜꯗ ꯑꯉꯛꯄ ꯆꯩꯊꯦꯡ ꯄꯤꯔꯤ꯫ ꯏꯇꯂꯤꯗ ꯃꯤ 10,000ꯒꯤ ꯃꯊꯛꯇ ꯁꯤꯍꯜꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯇꯂꯤꯗ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁ ꯀꯌꯥ ꯋꯥꯠꯄꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯩꯔꯤꯕ ꯅꯔꯁ ꯑꯃꯗꯤ ꯗꯣꯛꯇꯔꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯏꯇꯂꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯛꯂꯤ꯫ ꯁ꯭ꯄꯦꯟꯗ ꯃꯤ 3,000ꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯁꯤꯖꯜꯂꯛꯂꯤ ꯑꯃꯗꯤ ꯆꯌꯣꯜ 2 ꯍꯦꯟꯅ ꯂꯣꯛꯗꯥꯎꯟ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯅꯨꯃꯤꯠ 18ꯅꯤ ꯂꯣꯛꯗꯥꯎꯟ ꯇꯧꯅꯍꯟꯅꯕꯒꯤꯗꯃꯛꯇꯁꯨ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗꯅ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯤ ꯖꯤꯟꯄꯤꯡꯅ ꯃꯈꯣꯏꯒꯤ ꯂꯦꯞꯂꯨꯔꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯍꯧꯅꯅꯕꯒꯤꯗꯃꯛ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯑꯃꯦꯔꯤꯀꯥꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯁꯤꯕꯒꯤ ꯃꯁꯤꯡ ꯑꯁꯤ 100,000ꯗꯒꯤꯅ 200,000 ꯐꯥꯎꯕ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩ꯫ ꯑꯗꯨꯕꯨ ꯃꯁꯤ ꯅꯣꯔꯃꯦꯜ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯄ꯭ꯔꯤꯜꯒꯤ ꯑꯔꯣꯏꯕ ꯊꯥ ꯐꯥꯎꯕꯗ ꯂꯣꯛꯗꯥꯎꯟ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯒꯅꯤ ꯍꯥꯏꯔꯤ꯫ ꯁꯤꯇꯤ ꯁꯦꯟꯇꯔ, ꯆꯤꯀꯥꯒꯣ, ꯐꯤꯂꯥꯗꯦꯜꯐꯤꯌꯥ, ꯅ꯭ꯌꯨ ꯌꯣꯔꯛ ꯃꯐꯝꯁꯤꯡ ꯑꯁꯤ ꯄꯨꯝꯍꯥꯡ ꯍꯥꯡꯂꯤ꯫ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯔꯤꯄꯣꯔꯠ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯃꯦꯔꯤꯀꯥꯒꯤ ꯃꯑꯣꯡ ꯑꯁꯤ ꯆꯦꯛꯁꯤꯜꯍꯧꯗ꯭ꯔꯕꯗꯤ ꯃꯤꯑꯣꯏ 10,000,000 ꯍꯦꯟꯅ ꯁꯤꯔꯕ ꯌꯥꯏ ꯍꯥꯏꯅ ꯄꯜꯂꯤ꯫ ꯃꯦꯗꯤꯀꯦꯜꯒꯤ ꯁꯄ꯭ꯂꯥꯏ ꯀꯌꯥꯃꯔꯨꯝ ꯑꯋꯥꯠꯄ ꯂꯩꯕ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯇ꯭ꯔꯝꯞꯀꯤ ꯂꯩꯉꯥꯛ ꯑꯁꯤꯗ ꯄꯦꯟꯗꯕꯁꯨ ꯀꯌꯥ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯚꯥꯏꯔꯁ ꯑꯁꯤ ꯑꯉꯥꯡꯗ ꯊꯣꯏꯅ ꯅꯥꯗ꯭ꯔꯕꯁꯨ ꯑꯉꯥꯡꯁꯤꯡꯗꯒꯤ ꯁꯟꯗꯣꯛꯍꯟꯅꯕꯒꯤ ꯃꯔꯝ ꯑꯃꯗꯤ ꯑꯗꯨꯃꯛ ꯑꯣꯏꯔꯤ꯫ ꯁꯥꯏꯟꯇꯤꯁꯠꯁꯤꯡ ꯑꯃꯗꯤ ꯗꯣꯛꯇꯔꯁꯤꯡꯒꯤ ꯔꯤꯄꯣꯔꯠ ꯑꯃꯗꯒꯤ ꯂꯩꯅꯥ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯇꯝ ꯁꯥꯡꯅꯗꯤ ꯂꯩꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯑꯦꯟꯇꯤꯕꯣꯗꯤꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯁꯤꯅ ꯂꯩꯅꯥ ꯑꯁꯤ ꯃꯇꯝ ꯈꯔ ꯂꯩꯔꯛꯄ ꯃꯇꯝꯗ ꯍꯛꯆꯥꯡꯒꯤ ꯑꯦꯟꯇꯤꯕꯣꯗꯤꯅ ꯃꯁꯤ ꯅꯝꯍꯠꯈꯤꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯄꯟꯅꯔꯤ꯫ ꯂꯩꯅꯥ ꯑꯁꯤ ꯅꯨꯄꯤ ꯑꯃꯗꯤ ꯅꯨꯄꯥꯗꯅ ꯀꯔꯝꯕ ꯍꯦꯟꯅ ꯅꯥꯕꯒꯦ ꯍꯥꯏꯕ ꯔꯤꯄꯣꯔꯠ ꯑꯃ ꯐꯣꯡꯂꯤ꯫ ꯏꯇꯂꯤꯗ ꯍꯟꯇꯛ ꯂꯩꯈꯤꯗ꯭ꯔꯤꯕ ꯃꯤ 10,000ꯔꯣꯝꯒꯤ ꯃꯊꯛꯇ ꯂꯩꯇꯕ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ 70% ꯑꯁꯤ ꯅꯨꯄꯥꯅ ꯑꯣꯏꯔꯤ꯫ ꯆꯥꯏꯅꯥꯗ ꯂꯩꯈꯤꯗꯕꯁꯤꯡ ꯑꯁꯤꯁꯨ ꯑꯌꯥꯝꯕꯅ ꯅꯨꯄꯥꯅ ꯑꯣꯏꯔꯤ꯫ ꯑꯌꯥꯝꯕꯅ ꯁꯤꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯁꯤ ꯅꯤꯁꯥ ꯃꯩꯈꯨ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒꯨꯝꯕ ꯃꯤꯅ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯅ ꯅꯨꯄꯤꯗ ꯍꯦꯛꯇꯃꯛ ꯅꯥꯔꯛꯂꯣꯏ ꯍꯥꯏꯕꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯇꯦꯁ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯕꯅ ꯂꯩꯅꯥ ꯑꯁꯤ ꯁꯟꯗꯣꯛꯇꯅꯕ ꯑꯃꯗꯤ ꯍꯦꯟꯅ ꯆꯦꯛꯁꯤꯟꯕꯅ ꯂꯩꯅꯥ ꯑꯁꯤ ꯁꯟꯗꯣꯛꯇꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯔꯤ꯫ ꯂꯩꯅꯥ ꯑꯁꯤ ꯂꯥꯛꯂꯦ ꯍꯥꯏꯕꯗꯒꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯈꯤꯕ ꯂꯩꯕꯥꯛꯁꯤꯡ ꯇꯥꯏꯋꯥꯟ, ꯍꯣꯡ ꯀꯣꯡ, ꯁꯤꯡꯒꯥꯄꯨꯔ, ꯁꯥꯎꯊ ꯀꯣꯔꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯩꯅꯥ ꯑꯁꯤ ꯍꯦꯛ ꯂꯥꯛꯂꯦ ꯍꯥꯏꯅ ꯈꯪꯕꯗꯒꯤ ꯍꯣꯝ ꯑꯥꯏꯁꯣꯂꯦꯠ ꯇꯧꯕ ꯑꯃꯗꯤ ꯀ꯭ꯋꯥꯔꯟꯇꯤꯟ ꯇꯧꯕ ꯑꯃꯗꯤ ꯀ꯭ꯋꯥꯔꯟꯇꯤꯟ ꯇꯧꯁꯤ ꯌꯥꯗꯕ ꯑꯃꯗꯤ ꯍꯣꯝ ꯑꯥꯏꯁꯣꯂꯦꯠ ꯇꯧꯁꯤ ꯌꯥꯗꯕꯗ ꯐꯥꯏꯟ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯉꯥꯛꯅ ꯂꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯗ ꯇꯦꯁ ꯃꯈꯜ ꯀꯌꯥꯃꯔꯨꯝ ꯇꯧꯗꯨꯅ ꯏꯌꯥꯔꯄꯣꯔꯠ ꯑꯃꯗꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯁꯦꯟꯇꯔꯁꯤꯡꯗ ꯀꯃꯥꯟꯗ ꯁꯦꯟꯇꯔ ꯃꯁꯤꯡ ꯌꯥꯝꯅ ꯍꯥꯡꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤ꯫ ꯋꯨꯍꯥꯟꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯇꯦꯝꯄꯔꯦꯆꯔ ꯗꯤꯇꯦꯛꯁꯟ ꯁꯦꯟꯇꯔ ꯍꯥꯡꯗꯨꯅ ꯑꯉꯛꯄ ꯃꯑꯣꯡꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤ꯫ ꯁ꯭ꯀꯨꯜ, ꯀꯣꯂꯦꯖ, ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯇꯝ ꯆꯥꯅ ꯊꯤꯡꯗꯨꯅ ꯄꯕ꯭ꯂꯤꯛ ꯗꯤꯁꯇꯦꯟꯁꯤꯡ ꯌꯥꯝꯅ ꯉꯥꯛꯅ ꯆꯠꯈꯤ ꯑꯃꯗꯤ ꯅꯣꯡꯃꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯥꯎꯊ ꯀꯣꯔꯤꯌꯥꯗ ꯃꯤꯑꯣꯏ 10,000 ꯇꯦꯁ ꯇꯧꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯂꯩꯔꯤ꯫ ꯌꯥꯝꯅ ꯇꯣꯏꯅ ꯇꯦꯁ ꯇꯧꯕ ꯑꯃꯗꯤ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯍꯣꯝ ꯑꯥꯏꯁꯣꯂꯦꯠ, ꯀ꯭ꯋꯥꯔꯟꯇꯤꯟ ꯑꯁꯤꯒꯨꯝꯕ ꯇꯧꯕꯁꯤꯅ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯔꯤ꯫ ꯍꯦꯟꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯨꯕ ꯂꯩꯕꯥꯛꯁꯤꯡꯅ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯅꯥꯍꯟꯗꯅ ꯊꯝꯕ ꯉꯝꯂꯤ꯫ ꯑꯗꯨꯕꯨ ꯌꯨꯔꯣꯞꯀꯤ ꯂꯩꯕꯥꯛꯁꯤꯡꯗꯗꯤ ꯂꯩꯅꯥ ꯑꯁꯤ ꯂꯥꯛꯂꯦ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯉꯁꯤꯗꯤ ꯌꯨꯔꯣꯞꯀꯤ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤ ꯑꯋꯥꯐꯝꯗ ꯇꯥꯔꯤ꯫ ꯖꯔꯃꯅꯤꯗ ꯐꯤꯠꯅꯦꯁ ꯁꯦꯟꯇꯔ ꯑꯃꯒꯤ ꯀꯣꯆ ꯑꯃꯈꯛꯅ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯉꯥꯛꯇꯨꯅ ꯅꯣꯡꯃꯗ ꯄꯨꯡꯈꯥꯏ ꯑꯃꯃꯝ ꯌꯨꯝꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯕꯨ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥꯗꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯕꯨ ꯍꯛꯆꯥꯡꯒꯤ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯀꯟꯈꯠꯅꯅꯕꯒꯤꯗꯃꯛꯇ ꯐꯤꯠꯅꯦꯁ ꯇ꯭ꯔꯦꯟ ꯇꯧꯔꯤ꯫ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯥꯅ ꯉꯝꯖꯕ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯗꯨꯃꯛ ꯆꯠꯊꯅꯔꯤ꯫